The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. The intensity of earthquakes is measured on A. Beaufort scale, B. Richter scale, C. Secant scale, D. Mercalli scale. Earthquake ki intensity asi karambada onbage. Ahanbada Beaufort scale, ani subada Richter scale, ahum subada Secant scale, mari subada Mercalli scale. Ngasigi ani subawahang aside. Tsunami is a large destructive sea wave named by fishermen of A. China, B. Australia, C. India, D. Japan. Tsunami haiba sea wave asigi maming asi karamba lebaki ngami amana thonkibano. Ahanbada China, ani subada Australia, ahum subada India, mari subada Japan. Ngasigi ahum subawahang asidi. The volcanic region ring of fire surrounds A. Arabian Sea, B. Indian Ocean, C. Pacific Ocean, D. Atlantic Ocean. Volcano singi ring of fire hariba khangnaba asina karamba ocean bu question bagi. Ahanbada Arabian Sea, ani subada Indian Ocean, ahum subada Pacific Ocean, mari subada Atlantic Ocean. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hariba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hariba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hariba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. The instrument used for recording earthquake wave is A. Barograph, B. Hydrograph, C. Pantograph, D. Seismograph. Hariba wahang asigi achumba paukhumna D. Seismograph ni. Ani suba wahang da earthquake are caused by A. Landslide, B. Denudation, C. Volcanic eruptions, D. None of this. Hariba wahang asigi achumba paukhumna C. Volcanic eruption ni. Ahum suba wahang da earthquake and volcanoes occurs mostly in A. Plateau region, B. Deep sea plains, C. Coastal region, D. Folded and faulted region. Hariba wahang asigi achumba paukhumna D. Folded and faulted region ni. Ngasigi oinadi hariba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.